Yengbiri Punamapu, Sarachan the Snap Impact News, Manung Ramok sitting. I say Manung topic say, will there be an assembly session? Have the name of the assembly session say August ki second week, third week, Karigumaganda 21st August, Havani 2023. And was it the assembly session Pumba or Hapumba si Pumani Habigi Amata Uda Bahite at a Pumani Habigi film the Ritava. Maruina. State ki oiba state ki issue gi matang da di kokomi amasung civil society organization at opposition parties ki hai gi pesena athuba matam da session ko warep lo Manipur gi irang siga khoi gi masi irang siga mari leina bada wafam sing warep sing lo haiba gi wafam lakhi ba kan ba aduga khara amu kanna changhan ba khongjang haiba tai kokomi gi site di 5th August ta phamdrabanina government si moi hair si boycott tori haiba gi film duni lai si aduga yamna masigi marakstaida kauroidara kaurodra na sam kanna leinabada maroina government ki spokesperson na thambiri ki wafam se August ki second natraga third week the assembly session phamani haibagi chorokpa ma ingit ama pirakhi adagi sum torokpada 21st August ki phiam ni 21st August hayeng ni tawudabu hoji phauda phambagi miyeng amata phamani haibagi karigumimda uwa phangda bai tai aduga tha taruk haibam su lei madudi assembly session sing se Tataruk ki kanu sil kaugatabni haibagi pot amal leje mado khoina haibadina te matudi magi article 174 da yaujari matudi the provision also puts on the governor the responsibility of ensuring that the house is summoned at least once every 6 months haibasni aduna Manipur phim lakanda mamangi assembly session loigibasi mamangi hek loigiba khoine khangoba Tengnakiba Logiba session si March ki ahum 2023 aduragadi lakadu phim si karino haibduni tawugidi September 3rd gap ki yeng akandana tawudu assembly me phambagi tangai phadana thaka da noticing kari sing thokadabagi gari wafam sing lakpakanda karam ganda phamduino haibasi wahangam di ori donana maswaida kupna khanan janamagi tanjani ngasigi topic se loina hin biribagi sing di huji ai yet ithang thang haibatai maramdi ge samawali Guest say Hujikti, Mayamna guest of Wio Kana, Wegatagedo, Hujiko in N. Ibungochoubi, executive editor, the Manipur Belny, A. Hanbada, Tawon Ibuzuta, Taramnoxari, and the Tawon Chubi Oida, I in Heyeta Tangapamini Jerisi, KSHETRIMAYUM Singh, working president, MPCC, Manipur Pradesh Congress Committee, a Tawon de Taramnoxari. Hujiki Article 174, Aduga Rules of Procedure and the Conduct of Business Manipur Assembly. Lady Van New Manisiki Matung di Akogi notice no Mitra Mani Piu Haibane. Ado normal or so emergent session hype special in Sigma Wanda session kind of the so Akogi panel, see this is the point Kanakre. Adana 15 days clear notice P the Diade. Tuna go get yam tuna. Me MLA sending my notice on Ba Natraga, Akogi email, Tavani Kadi Matam Zigimatungina. Telephone dobni hangde inform do hai bane ma hai se rule number 4 ke close to the hai se khoi ke rules of procedure and the conduct of business ki makhada aduga tha taruk subaya de tha taruk ke nom tor su ta kada bane hai bane ke article 174 of the constitution hai se pura maksi ye nga de khoi hojek assembly ko bugi room de leitre hai tai mar de numit ngasi ga hayeng dagi thira ga so numit 13 ni august manung da leire aduga first second third su loksalo September ge adu numitara mani mari ni khakta ngai reba numitra ngani game am pigada bani hai the minimum rules the yaujaba poni na madu thugai be abagi provisions yaud hai bata phoji phaugi leiba rule da da hoji ke waina de assembly ka be abagi keno se leite khoina nei na gadab de sarkar ne assembly ka udana ba honor se kari no je nei na be okay maram de ka be yadara ba ka ge de yam thuna ya ba madam moi gre hai ba se khoi ge government spokesperson zo ba aduga se Dr. Ranjan minister so ibana ningjang berang bani first week of August da ida pi kiba akoi August ki tarikh ma thoida meeting ko na hona gani na hai gre dune assembly session ka une na adu kau gidre oi gidre masi ge maram de atopa akoi ge kani hill district ki akoi ge MLA sing na hill area ge MLA sing na yaw dana ba hona ba amasung maroi na ku ge MLA tara duna yaw ro hairapa aduga atopa chingmi chinau sing su pulap yaw dab tar ga de can say assembly ke session se saktam se kamai tau de na bakhalam su ye ado ekhoina sum khanjaba de akhoi quorum se minimum number si
quorum si kaino hairagadi kano si attendance si constitution ki makha tar 170 ki makha dala isidi kano smain hai 10% of the strength of the house natraga 10 numbers ani sing bakta he na chawbar de 10 number 10 MLA tar 10 MLA si members si yauragadi adudagi tarakpa resolution do quorum ne dum lob yai majority duna simple majority haib ta hauji masigi double in sarkar haiba tare aduga ain aidi yam tui pale double in sarkar aduga double standard ai machine double standard hapsel le baina kai no yam double standard oiba moin tawi thabak si lai soidana bani tawdo si tha taw khuding tawdo phamda yadabdo anamaro kari discussion tawda yai amamagi wana taba akoina pami di handaki kainogi tang kundagi hokriba mamagi adu handaki tang drama thilo sangiba parliament session gi manung na tra mamang da phamaning bane ba aduga madugi akoi assembly du recommendation ama aduna ngasai parliament ta leiba political party mayam ari NDA gi bhairo hoiti india ina no bom thore india idi akoi Indian National Development and Inclusive Alliance ena adugi mayam loinam khana horaga kumai tawudagi khana duna BJP tawisi Manipuri sumai center sumai Manipuri issue 167 khanani hai moina khoina 276 ta khana se hai adu madu yade yadabadai namdana khoina maroina India gi team sina kumai tawge da khoi no confidence motion thangali sine ba yamna toida ba thabak ni moidu yamna ekta Manipuri ni mai mana je tasina aina double standard hai di keno moina tawisi Manipur to hoi si matang da maitei bu sun siba su chaba adi kuki bu su mung siba chaba aduga akoi pinge tamakba akoi yongi tanje nei do adu ni moi to do si maitei de su mangan ba aduga kuki de su mangan ba adi Manipur su mangan ba leba pum su mangan ba adu moi ne sum to no khono ya no politicking to le si su si da aduna masi bharat pu mana hoi khange maram di bharat pu mana khanga bani na moi ke no se yaroi marne akhoi noi tawri be ke no si Manipur yai fanaba naga gi yai fanaba kuki yai fanaba maitei yai fanaba masida lai ba minority community pangan myam yai fanaba loinmu yai fanaba na BJP gi di hoi tawri sin 2024 election gi mamang sida masai communal ke no thona no khona Haryana da tawri amada tawri ar moin tawri si adui game plan amadu lai bani na Shizu game plan dui ke no mani assembly phamgodra khangandaba kai tawgade khangandaba adu aini singo moije khoi gi kanan sanai nu khangdaba Manipur se center na sanai ra Manipur na sanai ra bhut na tamna badong tawri ba khoi Manipur le political kai nu development me sa lamdam sida le sima gi rules and regulation constitution namana abide tawba assembly ni ko aduda hanasu haibire any assembly amagi session amagi marakta thatru hendopa yade haibasim di yam sengna haire madudagi atopa rider among live nina at least you should have a notice of 15 days ama haire saranasu panbi gre March ki tarik ahum hare gadi September ki tarik ahum da haire masi tarik kunne masi Sunday aduna 15 days se satisfied with the haibne asagi pidi mandatory 15 days se sudre haibne aduga masigi discussions di yauri base Manipur de assembly session phamudra haibne phamgani soidina phamgani okay issue di sigi sarkar sigi issue phangmudra anu sarkar gi phangmudra hai issue dune asai haina rakaduri se because 174 da haiba matam da khoi gi corona mamangi yam kanna ngainaramba 2016 gi case to Arunachal gi nabam pibia gi case yam kanna yenaba matam sai da governor gi magi definitive role se you can summon the assembly, you can prorogue the assembly, you can dissolve the assembly haibniko. Ahum jini am sengna. Amana summon ne, amana dissolve ne, amana prorogue haibne, amana dissolve haibne. Summon sida magi Manipur ki state ki tungana rule ma lejare haire that you should have at least a notice of 15 days. Maduragi masai koi ki Congress ki spokesperson haibi ki bisu koi ki numitra ngadi sudre haire. Madu batargadi basigi electoral board khana dorisi kaino hai matam da if at all sarat ko assembly ji phamdragadi constitutionally kai torpa ya haibdu gi anticipation ne number 1 karamba constitution gi provision gi mafam matung ina Manipur da lariba MLA mayam se after September ki tarik 3 dadi MLA oidre haibne
technically. If there is no assembly, the assembly ceases to exist, if at all, if it does not perform of the duty of the assembly. Manipur ki praja mayamna bahut thada dana rules semandana koine semjadana thamba rules hai masi indragadi the assembly ceases to exist in principle, which means from September 3rd so called MLAs will not be MLAs of the member, because the assembly has ceased to exist.